aduna ahum suba point the righteous parent always give priority to God. Ahum suba sida aikoina afaba mama mapa adi ahanbada mahakna priority mahaki tawgadaba ahanba thabak ase ishora mahak pisingani haibne. Aikoina hojik main oina aikoiromda haib tare. Haibdi yamna lairaba aikoisi yamna paisa lanthum watpa madugumba imungdagi haubanina leibanina mama mapa singna karida anammana makhoi wakhanse leibra hairadi paisa chumiko paisa da aikoisi wakhan leibne priority isora thamdaba christian ama oina paisa da hana thamba adugi maramna paisa da wakhalase leibagi maramna macha singda kari haibibra mama mapa singna lalik phajana tammo officer oina hotno kari maramgi paisa pambagi maramna hoi amrom haidi macha adugi wada ngai damakta su oy christian ama oina christian gi mama mapa ama oina sanupi nang christian ni ko nang ishona kan bi khrawa mi sak singni aduna ishorbu thiyo ahanbada ishobu masak khango haideba chalo lalik han tamlu sine khoi gidi kedo ngai hain tolok chawa mi sa ama oina ngai aduga mama mapa sing asina paisa da mi hobagi maramna han kani thaba opium masigumba kadai digi tholak prayer ga mi singna hange kani thao kaido girani church thanks mayam pi gani time mayam pi gani khalle ba khoi punsi da khoi wakhan da ko anaba sing laitaba sing adu da khoi mateng pangani haina plan de du ne ba adubu manungi root tu di khangde ba paisa pamba gi ne ba root nangna kani la lo laga paisa pai raga mingona kar ama laibira basu isorgi mittadi naha ase karisu natte maramdi nangi wakhanda chauthokba utningba so tawningba du laibagi bible da khoina uba phangi jesu christian haibudo sandi chapi ase amakhak thada matamsina mahakina khwai heli haibne kari maramgi mahaki thamoida yengmani nago magi action pithokbodu da yengmana teba aduna mama pa sing sina paisa pambagi maramna kaidore laina paisa phangba yabu mafumdo thirakpa matamda akhoi phattaba karbar tawbu horae sumna kari maramgi christian mama mapa ama oina isorbo first priority thamdabagi maramna makhoigi wakhanda masiguma se tholakpani haibase aina masi hainuni aduna bible da uwa phangi 1 Timothy chapter 6 ki verse 10 da money is the root of all evil hai all evil phattaba pumna maktagi haurak pham ase paisa ni haini ko paisa ni hai pumna maktagi aduna paisa pamasi kyang sathi bra yengo aidi khoichok so haide khoichok pada khoi kamani khoichok bra khoi adu dai khoi tinthro habi ko tinthro habi kedun ngai ha pro tinthro ta moina nga sing yam pamba yamna chaning ba ko yamna hawba madugumba posak ama oibnina tinthro adu da nga adu phanai damta langne ba du phanai damta khoichok pane ba tinthok ta nga hap le har ising da thada bane ba nga sing na khan ma se kari ra har ga masi da thada rek li ba tinthro ase chara di loire igi puk thala di loire ma ki desire do ma ki apam da go phang la ga loire masi matang chara di hai bi wakhan si da pik than gra ba ma khoi thamoi ning do ko kai dore masa gi tinthro do chara ga ma ki punsi loire akhoi nam chara aduna akhoi gi punsi ase maduga chap mana paisa pamba paman khrab de khoi ki ba khang da bne go paman khradi ki ba khang da bne aduna lesabi sing pakhang sing jo aduna lesabi adige even nupi sing na phawba pakhang se paman khradi lai da bne moi se propose tawra pa yawe ba thengna khre ba ingonda ko ai sak phajai hai binati go thengna ba ingonda aduna pambu pam khradi loire moi se pura blind ne phangdaba yadi haibi wakhan duda madugumba wakhan se laiba matam duda nga se khoida pallaga siki akhoi gi punsi se hai ngai leite pamal laba paisa da yam chop mal labadi akhoi madugumba chap manani akhoi man sigani ko hakchang su siba thawai su siba madugumba punsi da akhoi oigni
aduna aikoi Christian mama mapa ama oina aikoi gi first priority di karira harga isora se aikoi gi kanbibo mapuni mahaki yakhangi makhada aikoi leigani haibagi wakhan ase aikoi chense haibase aina sumna haininge aduna aikoi na paisa ase yamna pamlabadi aikoi na paisa da mi hoba oirabadi aikoi se presera lai muti ningmaga chap mane aduna Bible da kari haye Matthew chapter 10 gi verse 37 Matthew chapter 10 gi verse 37 da mapa natraga mama bu aingondagi henna nungsiba mahak ado aigini haiba matik chade aduga machanipa nupi bu aingondagi henna nungsiba mahak ado aigini haiba matik chade mama mapa amana machabu isodagi henna nungsiba asi fawa matik chade haini sona ko aikhodi kari paisa da pamnaga paisa bu hena nungsiraga taibamgi oiba posak sinda hena nungsiraga masibu laimuti latuga chap manaroidrani amam harde oigani chap managani aikoi se laimuti latuga chap manai aduna Bible da hai laimuti latpa sing adudi isorgi ningthau leba phangoi hai isorgi ningthau leba aikoi laimuti latpa se ha lai mete gi lai khrum du khak khal leba aikoi se aduna aikoi na thadok pangamdaba ko koina chariba koina ngangliba adagi aikoina khalliba wakhal aikoina pamni posak sing ado madusu laimuti latpa chap manai aduna makhoi sing ado ningthau leba phangoi hai makhoi sing ado ningthau leba phangoi hai aduna aikoi Christian ama oina afaba isorbu kiba Christian ama oina aikoina tawgadawba thaba ase aikoi isorbu ahanba maktada aikoi priority thamse haibase aina hainingi macha singbusu sumna haibiganu jalo like tamlu paisa paiba misa ama oyu haigadawni adubu madudagi henna khwaidagi maru oibadi karira hairaga isona henna maru oibani haina tambigadawni aina hana ipa busu ai khitang warawni hani imai pa singbusu aduna makoina khanbase paisa paiba khak khalliba paisa paiba macha singse karamba phibamda leye khangbra moise yumda leiba ngamde mama pa singse am matha sabne patha phom khangdabne aikoi di kyam nungaibra aikoi di paisa paine ngak thiba aikoi na hojik leibse chap charamne amo marde Prob to yawe kari kaman haibra harga aidi yamna paisa pai mi so hen biganu maramdi ai na ku kaugani hai paisa pai mi sa oi aduga yamna lairaba sing so hen biganu hai yamna lainaba oirabadi chanangai thakngai leitradi aina mingon gi hural lakani hai aduna aidi hoji mafam aina leiri ba ong asi chap charabni hai aduna aikoi madugumba mi oisi aduna tamu paisa pai nga adugumba hairusi ishor thian se aikoi mapa ishorbu kiba masak khangba ama oina aikoi ishorbu thianse 19 minutes yaukre aduna masida mari suba point da a righteous parent know how to train his children haba ishorbu masak khangba mama mapa singdi macha singbu karangna takpi tambigira habdo khani makoi ko masida ai amna nusiba wari amdi ko wari macha am khak ai habsage 80 years huraba mapa 80 years habis yam ahan oikre ko 80 90 years habis ahan oikre 80 years 90 years huraba ahan amaga yamna lailik haikraba ko educate oikraba thabak chauna tawkraba 45 years naha nupi hak thiba nupi thidau yauri 45 ti among hardi adugum naha maki macha nupa amaga kaban room asida phaminai ba mabani se phaminna ba matam asida mapan lom dagi kwak ase paisilak re haraga siguma window sida tongba matam asida mapa asina macha nupa da haye icha nupa sida tongni sibu sida pham window sida pham basibu karira ni haina hage mapa aduna macha nupa sida adagi macha nupa sida yamna karisho thoe da bida kaino kwakni ipa kwakni hina mana simple da kuma aduga ngaktang leiraga mabani se dum phamina bani ko mapa adu da macha nupa adu da amuka hanglai chanpa sida tongbasi bu karira ne sida musuk mu phamsi bu hain madu da macha nupa asina ani su da kamai khumbar haga ipa kwakni kwak
kwak haina mahakna mapangmona amuk khumme ngaktang after a while father asks ngaktang leiraga mapa aduna machanupa adu amuk hangiba chanupa sida phammasibu karirene haina amuk hangba window sida tongna leibusu karirene haina degi machanupa asina kitang wahaisi kallap tawga ipa aina masai haikibudi kwakni si phambudo haina aduga amuk after a while kitang leiraga ko matam ngaktang leiraga amuk mapan hangi chanupa si phammasibu karirene madudagi machanupa se chawba horakhrini ko mabu karimna ba mankreba ipa aina ngasai so haikibudi kwakni nang namito udro sineba machanupa na khumisiba adida mapasi kari sunangde mahakna haugatle haraga mahaki rummo machangle haraga patkraba dairi mapana iramazani adu puthoklaga mahakna machanupa da piye se chanupa masi ahanba lamai hangdolaga pao ana machanupa da piye machanupa si nokhrine masu educate oiba adugumba like haisu oibnina mana ngangkiba thokkiba waido ngakhrewa amuka karirini ipan tawsibo ngasi engon tawsibo karirani han khankhre mai wakanda maduda paro chanupa ahanba lamai do hangdolaga paro haiba matamsida mahna paba matamsida kamaina tharami ngasi ichanupa sahi ahum khak ngairi ngasi ki common room asida ibani phamlag lei matam aduda kwak paisilai ichanupa na engonda 23 times engonda hangi ipa masibu karira haina maduda mapa aduna 23 times phajana mahna machanupa aduga phaminare herga chanupa kwak mase sum tawni sum paibani sum leibani sigu machabani haina phajana mahna explain tawbire madudagi hindok aduna mapa aduna machanupa ase yam nusina kombire madu tanja aduda machanupa ase madu paba uraga na thamoi sokhre kayagi mati ipana ibusibra haina maduda machanupa aduna mapangonda haire ipa ayam lankhre nangonda nangna aibu kyam nungsibra ai khanglamdre haina mahna kaplaga machanupa aduna mapangonda sumaina kolaga mahna apologize tawre pa ayam lankhre nangna aibu nungsibasa aina khanglamde haina mahna yam thamoi solaga mapangonda sumna haijam matamsta mapasina su konsibire haina mkhoi ani do adumaina nungsi chanan amuka leminiki mapagi awaba do karamna machanupa adu khanghanbibra haibdo machanupa nasu mapagi awaba do madugi dai do hek paba matamda kyamuk nungsibra haibudu su machanupa adu mapan khanki masini aina hainimadi asingba isorbu masak khangba mama mapa singadi macha singbu karamna takpi tambigini karamna express tawbra mama mapa amana aigi chase kyamu nungsibra haibudo masidadi phajana express tawkhre macha adu pi taraga ipa singsina aibu kyam matik nungsibra ko haibse aina khanglamdabse ai yam soibani ko haina tambiyeba phajana aduda aina amu hainingmadi ngasi naha singsu khara yauri nupi thiraba singsu khara yauri mama pa hingba khara yauri aina hainingmadi mama mapa singna aikhoigi da makta kyamuk yamna wabibra haibse akhodi kaisu khangde akhodi boarding da school da laibani na halak laga mama pa singna chalo chanpa ising kitang pura o haiba matamda khoi sawe nganna tummo nganna hogal lo hai phau sawe ko chak cha si lao hai phau sawe ba macha sing sina masida ai macha sing ana ma haini adu hunu pi thi khra macha sing so akhoi yam soibani mama mapa sina kyam wa bra se khoi khangde ba chingda nungsa marakta sa akhra adagi nongjuda amuka phisu innangai leitabda santhibा lau uba chatpase kyagi matik wabra ko aikhoi dama laik tamngai damakta sembi thakpiraga thamhalakpa aikhoi se chawrakhra kandadi mama pa sina chakcha balaro hai kanda hat nangdri ko ani ahumra kaurakani maramde somnadi game sanera leibni chatningaba adu fawba sawba aikhoi punsi se kyam tonre macha sing aikhoi punsi se hojik chap charabni ko aina aigi ima sibo matamsida kyam wakhan sokpra aigi ima gi mai se kitang oris ai yengba paiba phangmedi ko hanai khanmedi college ta lei matamda
मा सीखरे आइना फर्स्ट इपास एक्सीडेंट थोखरे हाइबो मतमसिदा क्याम थीना सोकरा आइना हानि याम थीनदि सोकते हैना आइना प्रेयर तौब नील डाउन तौरगा ओ ईश्वर नाहप याम थागतले एगी इपागी पुंसी सिबो कनबीबगी दमकता हाइना इमा यावबदे खंगदेबा दुकानदा खंगद्रि याम थागतले ईश्वर एगी इपागी पुंसी सांगनबीबगी दमकता अदुबु याम्बा अनि सुबो पोकोदुना हाना अनि अहुमा कॉल तौवे इमोना केसु हाइदे अदुगा लास्ट अदुम हंगनरपदा अयु लास्ट खंगखरबा अदुबु होय सो नंगी अनिंग मोरदे केसु काइदे हाइना खनबनी अइना लांगोनदगी अनाबा नुपी अमा मागी नुपा लेत्रबा खाइनबी खरबा अदुना मागी मचिमनावसु लेबिदरबा नुपीदो नुपी मचा अमखक लेबा अखोय सागै ओइबा ममादुना नुपीदुदा अइंगोंदा हाइबे ननाव नुपीदो फन येंसिलोको हाइना अइना मागी दमक कॉलेज लेफान कन्ना प्रेयर तौबीबा असोम इमुंगी दमक्तदि तौवे अदुबु असुकी मति खल्लुदे कैसु सिरोइदा कैसु तौरोइदा हाइन खलमबने अदुबु थाजदना इमादि सुमाइना सिर लेरमख्रे आइना खल्ली इमागी माइसि खितंग ओरसु सोपी फंगदिको हाइना अदुबु आइना हलपा मतमदि इमादि प्लास्टिक ने योदु क्यागी मति वखन सोंगना ओइबा अदुबु आइना ngasi हाइनिंगबदि ngasi मफमसिदा लेरिबा आइगी इमा इपा ओइरिबा आइगी नुपी ओइरिबा इचा सिंसु सिरोइ हाइबु लेते मपा सिंसु लेबिनाव कादि खो नुसिन खोसे नुसिनसे यामना सोकपनिको याम सोकपनि नखोय थिंगनगनि हे अदुना हौजिक सि राइट टाइम ओइबनि अखोयगी दमक्ता मचा सिंगी दमक्ता सु राइट टाइम ओइरबने हाइं सिखर कांदा आइदि आइ सिउ कां कपिगनु आइसिनि कपिगनु हौजिक कपियो आइगी दमक्ता प्रेयर तौरगा सिबु कांदा ओ लाउबिगनु आइगी दमक्तादि मतमदुदा कछु काना रोय मदु मतमदा अइना मसिदा सांगना चखिबसे करिगिरा हायरगा करमना अफबा ममा मपाना मचांगोंदा ताकपि तंबीबा हाबिसे एसिदा आइखोना उबो फने ईश्वरु मसक्कीबा ईश्वरु कीना चपा मपासिना करमना मचासिंग ताकपि तंबीबा आइखोयदि मचासिंग हौगत्रसु हौजिकति पेरेंट अमुक लाके मचासिंग हौगत्रसु होरेन हौगलाप कांदि थीना से मचासिंग थबक तौबदा सोयरसु मचासिंग कैसु खांगदबनि थांग पायरकनि मोसु ममाना तौबगुमना अदुम तौनिरकनि मपाना उयालादि मचासु दुम उयालकनि करिगी मखोयदि खांगदबनिना अदुना मधु मतमदुदा मखोयगी दमक्का प्लास्टिक की नत्रगा चै अमा पीरगा ए स्माइन यालो हिंजा स्माइन सोयबनि हाइना ताकपि तंबीरदि मखोयसु हाइरकनिने मखोयदि अंगांग ओइने तंगनिंगनिबा अखोयदि मधु नते होन थांग पायगंदा चैना पाक कनबोय करि तौबरा हाइना क्यामुक सोइब्रे यो अंगांसिंदि मी तमगी हाइरिसिने अदुगिने अदुगा हौदोकपुसु यंगो अइना इमा इपादा हाइबने इमादि अदुम चेंज तौखरे हौदोकपकांदा हौदोकलमो कांखलदो खितंग हाइदोकलमो को कांखल खितंग ए चानुपा हौगलो हाइबदा हौगलोइदब कैसु लेते अदु हौगता मीदुदि अदुम नंग ग्यान तारु मामपा अमा ओरसु मचासिंदि तोंगान तोंगान मनिना अदुना अखोय ममा पान खालिसिंसिदि इचासे पुन्ना ट्रीट तौबनि चप मानना असिनिदा मी हाइसि तोंगान तोंगानलि मचा ओरसु मी खरदि मपाना ममा मपाना थीना nganglसु सोमदा तारगा चंगदा सोमदा नानथोकप यावेबको अदुगा मी मचा खरदि खितंग ngangbदा ओ इपान सुमन हाइबनि को इमान सुम हाइबनि को आई तौगे मदुगुम मी अदुदा ngसाइगी सोमदा नानथोकपा को तादबिदा सोम नानथोक मदुगुम मी द ngangbगुमदा मचा अदुदा nganglदि मचा अदु कदाइदि फागिरनि करमाइना फागिरनि खल्लोने ममा पासिंगदि पुन्ना ट्रीट तौबनि हैना चप मानन ट्रीट तौबनि इक्वल स्टैंडर्ड ट्रीट तौबनि हैना खनबा याम सोइबनि को मचासिंगसे तोंगान तोंगान मदु येंगला nganगदौबनि ट्रीट तौबसु अदुना हौगलो फजन हौगलो अदुगा थबक सोइ मतमदसु ए सोइख्रेने ओ मतुंगदि फजन तौरको सोइखिबसिदि नंगना nganglुरसु हल्लाकलारोय को नंगना चैसुनलोरदि हेना इफेक्ट ओइरे सोइख्रबा तुंगदि अदुना मदुगि मोहता ए सी सोइख्रेने ओ सोइसो कसु काइदे सेमगनि अमुका ए सी सोख्रेने अमुक थुना फरकनि चंपा सुमाइना फजन तंबियो सोइद्रिकान तंबियोबा ममामपा अदुना आइना मसिदा अखोय क्रिस्टियन अमगी पुंसिदा ममा मपा अमना पुंखाइदि चतख्रे खैदि कुइरा माले ममा मपा अमा ओइना ईश्वरु मसक्कीबा ममा मपा अमा ओइबदि अखोय मचासिंग ट्रेन तौबनि से ग्यानतासी अदुना अहान मक्तदा अखोयना मचाबो करमना मपा अमगी ईश्वर मसक खनबा फैमिली अमदा करमना थबक
ꯇꯧꯒꯦꯔꯥ ꯍꯥꯏꯔꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯂꯝꯖꯤꯡꯕꯤꯌꯨ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯆꯂꯣ ꯏꯆꯥꯅꯨꯄꯥ ꯕꯥꯏꯕꯜ ꯄꯥꯔꯣ ꯄ꯭ꯔꯦꯌꯔ ꯇꯧꯔꯁꯤ ꯈꯨꯠ ꯄꯥꯏꯅꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯋꯥꯔꯁꯤꯞ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯚꯟ ꯈꯨꯠ ꯄꯥꯏꯅꯔꯒ ꯑꯩꯈꯣꯏ ꯋꯥꯔꯁꯤꯞ ꯇꯧꯔꯝꯃꯤ ꯏꯃꯥ ꯏꯄꯥꯈꯣꯏꯒ ꯇꯨꯝꯂꯝꯗꯥꯏꯗ ꯑꯗꯒꯤ imung ichini naw sing su wakan siya mong manadam ni ko yam waye ko waye ngang lu ga daw su nahas oibani na angang su oibani na ikai rak pusu adugum pusu leira e adubu madugum matam da ain hainu madi parents mama pa nakhoi di ahan ni na nakhoi na tawga daw ni madugum matam da nakhoi khut da leibani aduna ishwar bu masak khanghan si angang si bu ishwar bu masak khanghan si masina first priority oi hanbi mama pa si aduna nakhoi priority ishora thamgadawne hanbada paisa da thamganu mahai masing tambada thamganu paisa pairaga tolok chara hang yungauraga noi gi seba su tawbi chumdro paisa pahalani ba ko hojing noi asidi thingnadri khoi di pai khatlak pa oibni na ko khara paisa pai ko mi paisa pai problem nei kamai tawbra hojing yam ngausinaba mi singase ꯑꯩꯈꯣꯏ ꯔꯤꯍꯥꯞ ꯁꯦꯟꯇꯔꯗ ꯊꯝꯃꯤꯗꯅ ꯀꯣ ꯉꯥꯎꯁꯤꯟꯅꯃꯟꯕꯒꯤ ꯍꯌꯦꯡ ꯄꯩꯁꯥ ꯄꯥꯏꯃꯟꯈ꯭ꯔꯗꯤꯀꯣ ꯃꯆꯥꯁꯤꯡꯁꯦ ꯍꯩꯁꯤꯡꯕ ꯃꯥꯒꯤ ꯅꯨꯄꯤ ꯍꯩꯁꯤꯡꯕ ꯑꯣꯏꯔꯗꯤ ꯅꯣꯏꯁꯦ ꯁꯦꯕꯥ ꯇꯧꯕꯤꯔꯣꯏ ꯔꯤꯍꯥꯞ ꯁꯦꯟꯇꯔꯗꯒꯨꯝꯕꯀꯣ ꯊꯥꯖꯤꯟꯈ꯭ꯔꯗꯣꯏꯅꯦ ꯑꯃꯨꯛꯀ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯅꯀꯣ ꯀꯥꯟꯅꯗꯕꯅꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ ꯏꯁꯣꯔ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯗꯤꯀꯣ ꯂꯥꯏꯔꯤꯛ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯁꯣꯔ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯨꯝ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯏꯃꯨꯡꯗ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯃꯁꯤꯡꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅ ꯇꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯩ 33 minutes ꯀꯨꯝꯕꯗꯤ ꯑꯩ ꯂꯧꯈ꯭ꯔꯦ ꯇꯥꯕꯤꯈꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯁꯤ